ngasi hariba koina phamjariba mandop se kuidana aikoigi hariba mantri asina lupa lakh kuntha iduna adi foundation store nama tobiramle asigidamakta su aikoi hariba Kaushik Rai friends Manipuri hariba association asidagi namdamasigi mantri osu obiriba si Kaushik Rai bu amuanna aina thagatba fongdokchari aikoina Kaushik Rai friends hana kona semjabagi maramdi handagasi aikoina khwaidagi aikoina Meetei gi marakta aikoina khun tatuna aikoina ifam macha tawge khalibasi maramdi handak congress lepi basi akoi gi sagai dagi lepi aduna direct ani sidani ama khagyawri machidi maming bhog khangde aduna hari aduna aikoina karigumba adi vote se heng soidana hakkiba taragadi akoi gi development da mayam manghaba lakani maramdi hari ba hogi cha Assam da BJP na chu pali amona BJP na palani habase riba chinma thungna amasung akoi gi news ta kaida mayam puno birangoni amasung Assam sarkar gi oibiriba akoi gi chief minister si adugi madik thabak suba id mark se Assam gi nate Bharat ta maguma thabak suba mi se si mayam no birangoni kan khraba covid ana mina mayum dagi mapan lockdown to na mayum dagi mapan thongna ram tam duga mangna hot ahing daibang khakna mana surbase masi prithivida haidar maguma mi se atang mami magi marakta mark challe aduna mahaki makhada koina BJP haiba party sida koina vote hapdragadi aikoi se aikoi gi tawiman khangdaba ama aikoi oigadra haibado maduni koina ngasi koina kun guri makta koina lakteribasi ado hauji akoina singibona sida madu oiba akoi lambi isagi lambi natabada maru oiba pandam kari thabak tawba jabado ngasi koina note tawna pujaraga punmaktai khomaga mangonda aikoi submit tawjagani aduna singibon jiga aina khwaidagi ahambada thamningisina khwaidagi maru oisek singonda erosion je number 1 da ogedabani aina hajari se number 1 da hariba mifam mamangi mifam da number 1 da ohenbiu aduga sigi mifam diga su number 1 da erosion che protection tawbase masina number 1 da ohenbiu erosion or di lambi se mathomta lakadamni lambi di mathomta lakadam erosion jana se mathomta haibadi lairai haiba se sem adi ahamada phase ani tong sem gore adu handak su adi mamang da akogi idamda masigi mantri su oriba adi piju sajari ka su lakpada memorandum jing mochu hoi tamon singona tawduna isan gre do handak lagdiba sida adi soidana mathang ta basa ogani aba sai asegi pham sida adi mayam da fongdokchari loinana singirbon sida adi ngasai su akogi puri sabongi mandop habi gre adam sigi mandop sin lakundra phange do matang da sahi manga siga hekta akoina ka ba hekta tawrne habanti abi sahi manga siga kari tawba jai basi madugi akoina serial ma adi maonda pisan jagani aduga loinana akoi lamdam asida faidagi madi singibona tawbiman khangba mukena utkrachina singibon se sunaida thangdo ure khrani madugi matungda oja mayam imbiriba ngasi lakpiriba oja mayam china tatna akoi honorable matamduga MLA ori MLA da haiduna akoi singibon se maitena pungba singibon amasung siba Lakhipur da maitena khwaidagi yamata baje singibon amasung siba ni khanise haiba singibon je siba adi uthoki da de Lakhipur se adi adoki mate khoida nungai to penda mole aduna mana koina mayamna hayabadasu haiba singibon si ward ahum gotani ward ahum sina hujik GP ma sem ward ahum siga milising ahum phade milising ahum dagi setai aduna GP ma sem adu sidegi na pikpa amana khorkandi sisu yam likraba ward ama khakai ward ama makhai khai da ama makhai na GP ma orimi khorkandi se aduna sina singibon sina ward ina GP ma orimi ward ni sina ward tara tholi meji madugi posakto aikoina adi tawiman khangbodo singibon da leibiriba ima iben punaman handak se jumda isa ngasi lakpiriba singna mi jamdraga su lakpiriba singsina jumda chalaga hariba thambal BJP ki thambal jakpa lek sida vote se thadabiduna makpu vote se phajana ego singibon sidagi leiriba vote se 90% nate 99% kahan bidem ade handak mana ama raukhoki karigumba casting gi 90% vote phangnaga di policy nyangai tong pinan vote amada singibon se vote ani khatani vote ani se hariba policy nyangai da phangnaba amasung mai adi mana ngasi tawiriba singsigi adi thagat pase masi fongdokpam thokpra sei famje thamjiningi aduga ai panjaning damni aikoina vote le pase adum aina rengjabada
हेक अने पोलपदे होना लखीबूसीगने मैतेने भोट लेप्तसे चही मो याउदे भोट अमखक्तबो याउदे मैतेने भोट लेप्तबसे अदो अखोइदगी हेना पॉपुलेशन जामनी बंगाली सगैसे लखीबूसीगा बंगाली सगैसे अखोइदगिना मी मसिंग जामनी हुई अदो मोइगिदि कनिदे म थोरक्ते अदो अखोइना हौजिकसे मी लिसिंग 13 अखोइ लखीबूदा लै अदो अखोइदे हेक्ता भोट लेपगी अनाब मखोइदा लैयब अदो हारियो मिदिसु लखीबूसीगा आइदि थबक बक्सुदना आइदि मयामगी थबक तौना चेनना चोंगना तौरगा भोट लेपादि फबा अदुगु ममीदुमा भोट लेसलगा अखोइना मैतेनी हौजिक मयाम अखोइ गसी चंबिलिबो ओजासिंगसे मसिना फेसबुक ता हांगबोदमदा कमेंट मयाम लाई आइदि मैतेदुगी चंबिद्रना अखोइगी मिटोकी चेलाना अदुदि अखोइगी असमगी चीफ मिनिस्टर सु अखोइ मैते होयलसेब अइजे अखोइ मैते अखोइसु अखोइ लेइसे अखोइना सुजरिबा अखोइना ngasi लाक्चरीबसे अखोइना तौइसे कनागिना अखोइ हारिबा सिंगिबोनसिग लेबिदिबा मैतेसिंग अमसुंग अटे खुंदा लेबा मैतेसिंगी थबक सुहनजगे आइना अखोइना ngasi मिफमजे लाइने पांडमदि अमखतनेबा आइ हाइसे पांडमदा अमखतने अखोइना अतोपा मीगी थबक सुरुगे लाकुनतेबा आइ हाइसे अदुना असागी अखोइबो दुमाइना ngangbirido अखोइना ngasi करिगुंबा सिंगिबो नत्रगा कदाइदगी मी ngasi लखीबू पुलिस ना फागिमदा हारिबा मिदुना लागा थादोक पिगद्राबा आइ हाइसे अखोइ लेरिबा ngasi तामोन सिंगतिंबा ओजा मधुलरी अखोइ मयामसिना तौरगा तौदोइबो अदुना अखोइगी पालिबसिंग अखोइगी लेरिबा पिकपुरा चावबरा अखोइगी महमजिगा लेरिबा अखोइगी मैतेई समाज की थबक सुरिबसिंगसे मखोइसिना अखोइ अमत्त ओइना हंदकसे अखोइ लेमनजरबने हारिबा कौशी राइसिगा अखोइ आइदि मयांगदा बिपुल बोर अखोइगी बोटसे आइदि अलेइबो बोटसे लोइना मंगोंदा हापकनेबसे अखोइ हंदक तसेंगना अखोइ हाइनजरगा ngasi मिफमसे अखोइ सिगा सिंजरिमेम अदुना ngसागी लांपिरिबा इमा इबेन मयाम पुदिमंगना आइ जुमजुमदा चतना पाइदगी अखोइ इमा इबेन सिना जुम चतना ngasi अखोइना मयामना हाइ अखोइ सिंगे मोदि लोइना कौशीरादा बोट हापकदना मसी आई थाजबा लै तरिमसुंग भोट हाइबसिदि मंगोंदा हाइबम थोइ हाइदि मीदुगा कौशीदा अखोइगी फमाजक लाइक भोट हापिबसे मागी मनाकोंदुगा हाइगदबनी हाइद्रगदि माक्सु कनादा भोट हापकनेबसे मंगोंदा हाइदि मामोंदा कईगुम माना कनागुमना फोन हरक्प जाय कानसे मीडिया खोंथांगदा फोन जो हरक्प जाय ए नंग भोटो बादि असिगा कुबाक्ता हापोहे अदुगा हापोहे ना अदुना मिपुंग खुदिमक्ता हाइदि थंबाजकपदिका भोट हापिबसे मसे हाइबम थोकरासे मसिदा थमनिंगे मसियागा मिफम अमा लेबैना ए यामना सानंगजरोय ए मयाम बामोना खुरमजरी।